मालेमदा ख्वाइदगी सांगबा ट्रैफिक जाम असी नुमित क्यानी जाम ओइदुना लैखिबगे कंटिनेंट खुदिंगमक्तगी अवार्ड फंग्रबा मियोय अनि अदु कनानो महाक्की ओजा ओइबगी सैलरी पुंबा छात्रसिंगदा डोनेट तौखिबा ओजा अदु करी मिंथोल पिखिबगे अमदी पृथ्वीगी अमम अंगान ताइनरिबा लई अदु करी कौबनो मसिगुम्बा इंटरेस्टिंग फैक्ट्सिंग ngasi tk facts ki anabu video asida ikoi punna khangminasi aduna video hodringai channel asibu support tawiboina like amadi subscribe tausinbiramo fact number 1 da malemgi paisa paiba singi marakta amoiriba Elon Musk na mahaki leijariba sales sing asi nomada 1 million haibadi India gi paisa da lupa lakh tara asi kharsa tawthoklabasu mahaki paisa 210 billion asi pumloi loibada chahi 450 mari changani hairi Fact number 2 da aikoini Imphal satpa matamda traffic jam oiba dum thengnai adubu ngairabada minute ani fadana chatpa yai adubu adom mamangda takhrabra prithvi da khwaidigi sangba traffic jam asi 2010 gi August 10 da China da record tawkhe jam asi numit 10 ga nithoi chatki aduga 62 miles hena sangna gari paring lengkhe Fact number 3 da Michael Jackson amade Bollywood ki king hariga sukhangnaba Shahrukh Khan makoi ani asi khaktani prithvi da leiriba continent khudingmak asidagi award phangba ngamba mioi ani asi khangjin bi ai Michael Jackson asi matam kuirabagi mamangda sigrabani adubu hojik fawba legend amani haina mayamna sakhangna biribani aduga Bollywood ki king hariga sukhangnaba Shahrukh Khan asina hingna living legend amagi mingthol phangnaba misakni Fact number 4 da Muslim amadi Hindu lining chatpai chilinau singi oinadi luhongbada kiss tawnade adubu chawkhalaba foreign countries singi Christian lining chatpa mioi singi oinadi luhongbada kiss asi tawnai adubu achumbo wafamdi luhongbada tawba kiss pudi airport ta matam kuina thengnarudrabagi tungda thengnarakpada tawba kiss na thamoi sengbe heli haibasini aduga temple da tawba prayer budi hospital da tawba prayer na so pukning changba amadi tawningna apamba amaga loinana tawnai haina study kyana phongdoknai Fact number 5 ta India gi music album sing upload tawba T series saribe YouTube channel asina number 1 da leirambane mahakpu namthabinaba mi se pak leiramdabane adubo ikui dringai Mr Beast na overtake tawba ngamkhre Mr Beast na haibagi matungina T series pu singna duna lagliba se sahi 6 suraklabane adubo finally ning thungle haiki mahaki lifetime gi oina khwai chawe achievement amani Fact number 6 ta masida uriba wahai sing asi pawa ngamba mi yaubibra masigi wahan thokti Cambridge University da chathaba research amagi matungina wahai amagi mayek sing asi chumba chumdaba wahai adugi ahanba mayek amadi aroiba mayek adu chumlaga loire haibani video post thamduna amuktang latana pawa ngambra yengbiyo ngamlagadi nahak wahi sing asi analyze tawba fazana ngammi amadi nahaki kokso sathina wange haibasi taglibani Fact number 7 da Kenya hariba mafam asidagi science ki oza amana mahaki fanglakpa monthly salary pumba lairaba angang sing larik tamnaba ngasi faw donate tawduna lakpani oza asina country samago 108 dagi nomination tawkraba oza lising tara maithiba piramduna $1 million ga loinana malemgi khwaidagi fabo oza amagi mingthol mangonda pikhi Fact number 8 ta prithvigi amamangan tainariba la ESC Terminator kowe Fact number 9 da malem asida khwai yangba lin nasi black mamba hariba lin nasina ori lin nasina pungda kilometer 10 yangna chenba ngamduna khwai yangba lin haibadu ori Fact number 10 da aikoina minok tawba haibasi aikoibu yengliba misak aduda positive vibes ama piba khak natana isada su yamna kanaba am oiribani adubu chawrapna nongmada pikliba angang amana smile tawriba si chambri gi mathakta tawi aduga nupi singna 60 plus ta tawi aduga yam ngagliba sina nupa singna nipan muktang tawi haibasini masi study kyana phongdoklibani adubu nupa sing haribasi chahi kun yawdriban akoida nate 25 plus haibani ko Fact number 11 da astonishing coincidence thokpa maramna numit amadi tha asi chawba chap manai maramdi tha asina numittagi 400 times ena pi aduga numitna tha dagi 400 times ena chawbagini Fact number 12 ta malem asida asengba thokibo orgaso aikoina taba matamda tha jawdi pak yadaba adugumba thodok kya ama leire thodok sing asigi marakta 1856 ta
matam adugi America gi President Abraham Lincoln na miyam da speech pirammi. Speech adu taba duki matik nungai mankibadagi reporter aduna notes tawwa kaukirammi. Hariba numit asi Lincoln slow speech hariga ngasi su khangnare. Fact number 13 da Kihom hariba uhai asi aikoi gi Manipur asida masing yamna puthokpa ngamba uhai ama oiri. Hariba uhai asi sabana aikoi gi haksangda leramba amotpa kya singdokpada su mateng pangiba uhai amani. Adubu hariba uhai asigi mahai asi mapung fana chaba yarakpada changiba matam asi tha taraga nithoidagi kun fawba changi. Adubu awaba sing asi karimata khangbidana aikoi kya amana thariba mafam adunda chattuna paktaknana huranbiri. Fact number 14 da Titanic hariba movie asi mayam soidana yengbiramlani haiba khanjai. Yengdriba singso amukteng yengbiyo. Yamna fazaba movie amani. Film asina hojik fawbagi oina $1 billion hena tanba ngamkhiba ahanba film oire. Aruga ani subda lairiba asina Avatar ne. Fact number 15 da Aikoina karigumba pot ama dukandagi leiba matamda pot adugi manufacturing date amari expiry date aikoi adum yengi. Masidi common ni. Adubu marupsingi marakta ising bottle leiba matamda madubu expiry oi natraga oide haina check tawbibra. Masi ayamba misingna tawramni haiba thajade. Tasengnamakidi ising bottle su expiry oiba nai haiba sini. Ising bottle asina hek pack tawkibadagi chahi ani gi matam chatle. Chahi ani helaklabaso tasengnamakidi ising asi karisu tawroidabani adubu bottle manungda hapsanbana maram oiraga bottle asida nongsa mangana yeiba matamda maduna bottle ado tamna saudoraktuna isingi structure asida ahongba kya purai amadi ising asigi mahaudaso ahongba kya lehelai haibasini.